Air India crash की victim की Hakchang ona tainara sinnarakre mamang thagi taragani thir Ahmedabad Air India की plane kaibida leikidraba miyoi sing Hakchang postmortem tawraba matung magi imung manung sinnaribisida United Kingdom dagi victim ki imung ani na makhoi gi mari mata gi Hakchang adu ona tainara sinnarakre haina wakalakre masigi matung India ki Ministry of External Affairs EA na plane kaibagi thawdo odur leikidraba miyoi sing Hakchang sing adu masa khangdoknaba amadi makhoi gi imung manung sing sinnana ba honabada India na mathau tawa satna kanglon khudimak inki kamdawna ona khibano haibadu thidoknaba thorang lokhatle hari panwayawadi maina sakthiklaga victim sing gi masak maming khangdoknaba DNA test adu Ahmedabad leiba civil hospital satakhibani soibadagi Gaza gi search ta kapsingkhre Gaza da leiba search amada soibadagi bomb thadaki haina Israeli military na yum sagai sanamita fongdokre haukiba sayolda Gaza city da leiba Holy Family search ta Israeli shell amana kapsinada miyoi ahum siki tarasoki amasum search ki compound akai toitoki internal inquiry amasa thapa matamna soibadagi thaidokiba munition sing search adu taki haiba khangli haina military na fongdokre hari Naga ban ge mayokta counter indefinite ban tawgadori Furil Naga Coordination Committee FNCC na July taragani pani kaukiba matam kaktaba ban na koki sing satok sin tawbada khudong sadaba mayok na halibesi pungkuni ge marigi manung da kokona ba thaurang la khotrabdi koki sin namna khundaba mafam punamakta counter indefinite ban kauragan haina koki masa ani na kangpokpi ki DC da ayibesi role pi dun wokat create Lalboi Kipgen amasum Haonio Dongel koki ani na kuyek bi dun kangpokpi district DC da pisin ki besi role da hai Kangpopi amasum Sampur district ki miyoi district ani ki marakta toina satok sin tawduna lakhi adubu July taragani pani ki FNCC na kaukiba matam kaktaba banna maram oiraga miyam gi satok sin da sauna khudong sadaba mayuk na hali Hiramasigi matang lainga ki mari leina ba authority singna akhanaba miyeng sangbiduna miyam gi khudong sadaba sing ko onana ba thaurang la khotpiu pungkun gi mari gi manung da akhanaba thaurang la khotuna mauksa gi matawgum district ani gi marakta miyam bu athing balaitena satok sin tabu yahandrabari Manipur gi koki sing namna khundari ba mafam punamakta counter indefinite ban tawna ba sem sare hari marak sida koki sing khundaba mafam sing da FNCC down haina lauduna rally sakhri Yellow Furo Mitay sing na maram namda mito kum na hinglakpa Manipur apip state aman state asida tungan makanglup kaya po na nung sisana na kundami nari Kanglup suna kundami na badagi state asibu mini India ni hay na basulay adobo Kanglup suna kundami nari bi state asita mapalam digi kanglon kaini ising isagum lepa laytina sang silakiba mitop illegal immigrants sing na Yellow missing dagi masing hendo yellow missing maru oina mitay sing dagi masing henjelaki badagi mitay sing na maram damda khongda pham lairakta badagi mitop foreigner amagumna hinglaki bani lebakthi bani Manipur ki yellow missing dagi mitona masing hen kiduna yellow missing ki kankul mut ki yabi akiba lairakhi badagi miyam na lengak ta mitop sanglakpa sek tawna bamadi khunda leita sin bathingna bagi dam inner line permit system satna hanana ba sahili sangsina demand tawrakhi badugi mahi oina mainland India amadi state asita lengak lon gi subdi paiba BJP ki Narendra Modi na yellow missing ki khudol oina ILP system satna bi yaba pirakre adubo system asi lengak na mapung phana thabak to onthokna ba kanglon CM da bamadi thabak to onthok pangam da badagi ILP satna bagi kana ba phangma ngam da badagi system asi satna bagi wan to leita badagi mitop sing sangshilak paleptri India government na laiba asita illegal immigrants foreigners sing khandok pada hen effective oiba NRC satna hanana ba thorang na kholak libadu state asida su satna hanbina ba taksin dun lerakhiba du state asida su satna hanbina ba taksin dun lerakhiba asida su ayaba pi duna thabak to onthokna ba mathau ta ba thorang sing paikhatna ba khangalakhibi matungina thabak paikhat pa horakpada Indo Myanmar border dagi param kaina sangsilakhibi illegal immigrant sin kuki zau narco terrorist na mamang sahi English ngani ga kungo humdoi me ahumdagi Manipur Masjid Tana Thugairaga Makogi Toukhre separate administration gi dama war crimes atharakibadigi loikham naida bu wathok lairi basina maram oiraga ACMRI animated suspension da PR lengak thamjilakre masina maram oiraga NRC satna hanwegi thabak thoram sing na thairakibadigi khumang sakshin mangamdra lairi Manipur gi masing yamba yellow proof sing oiriba mitai sing na maram damda minority oirakibadigi maram sing di
ꯃꯤꯇꯩꯁꯤꯡꯅ ꯑꯆꯧꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯅ ꯇꯨꯡꯂꯝꯆꯠꯇ ꯑꯣꯏꯔꯛꯀꯗꯕꯁꯤꯡ ꯑꯗꯨꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠ ꯑꯃꯠꯇ ꯑꯣꯏꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯕ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯗ ꯆꯥꯕꯣꯛ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯃꯤꯔꯣꯟꯕꯤꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕꯗ ꯅꯣꯔꯃꯦꯜ ꯕꯥꯔꯊ ꯔꯦꯠꯀꯤ ꯃꯍꯨꯠ CS ꯇꯧꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅꯁꯨ ꯃꯁꯤꯡ ꯍꯟꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏꯗꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯅꯝꯕꯔ 4 ꯁꯤꯖꯤꯟꯅꯕ HIV/AIDS ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯈꯤꯕ ꯂꯩꯉꯥꯛꯅ ꯂꯥꯜꯍꯧꯕꯒꯤ ꯏꯍꯧ ꯅꯝꯊꯅꯕ ꯂꯟꯃꯤꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯑꯍꯦꯟꯕ ꯃꯄꯥꯡꯒꯜ ꯄꯤꯕ ꯑꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯂꯣ ꯑꯐꯁꯄꯥ 1958ꯀꯤ ꯃꯈꯥꯗ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯡꯅꯕꯒꯤꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯐꯥꯀꯥꯞ ꯆꯠꯊꯕ ꯁꯤꯖꯤꯟꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯤꯍꯥꯠ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯅꯁꯨ ꯃꯁꯤꯡ ꯍꯟꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏꯗꯕ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯑꯃꯅꯤ ꯂꯣꯏꯅꯅ ꯃꯤꯇꯩ ꯆꯅꯨ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯤꯇꯣꯞꯇ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯆꯠꯅꯕꯤꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯌꯦꯜꯂꯧ ꯃꯤꯇꯩꯁꯤꯡꯅ ꯃꯔꯝꯗꯝꯗ ꯈꯣꯡꯗꯥꯐꯝ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯃꯤꯇꯣꯞꯀꯨꯝꯅ ꯍꯤꯡꯗꯨꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯀꯪꯀꯨꯜ ꯃꯨꯠꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯔꯛꯈꯤꯕꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯕꯤꯂꯤꯌꯟ 8.23 ꯌꯧꯈ꯭ꯔꯦ ꯆꯤꯅꯥꯅ ꯃꯤꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯝꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯟꯗꯤꯌꯥꯅ ꯕꯤꯂꯤꯌꯟ 1.44 ꯑꯣꯏꯗꯨꯅ ꯃꯀꯣꯛꯇ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯤꯇꯣꯞꯅ ꯃꯁꯤꯡ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯏꯅꯣꯔꯤꯇꯤ ꯇꯥꯔꯦ ꯍꯥꯏꯕ ꯀꯪꯂꯥ ꯄꯥꯎ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ORS ꯋꯤꯛ ꯍꯧꯗꯣꯛꯈ꯭ꯔꯦ ꯆꯌꯣꯜ ꯑꯃ ꯁꯨꯞꯅ ꯆꯠꯊꯒꯗꯕ ORS ꯋꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯄꯦꯗ꯭ꯔꯤꯌꯥꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯝꯅ ꯁꯤꯟꯗꯨꯅ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯈꯥꯕꯩ ꯁꯣꯏꯗ ꯂꯩꯕ ꯕꯥꯕꯤꯅꯥꯗ ꯍꯧꯗꯣꯛꯈ꯭ꯔꯦ ORS ꯋꯤꯛ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯥꯕꯤꯅꯥ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ TS ꯗꯕꯂꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 64ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯔꯦꯜ ꯔꯤꯍꯥꯏꯗ꯭ꯔꯦꯁꯟ ꯁꯣꯂꯨꯁꯟ ORS ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯗꯥꯏꯔꯤꯌꯥ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ 190ꯗꯒꯤ ꯇꯥꯗꯅ ꯁꯤꯔꯤ ꯑꯃꯁꯨꯡ ꯁꯣꯗꯤꯌꯝ ꯑꯃꯗꯤ ꯄꯣꯇꯥꯁꯤꯌꯝꯒꯤ ꯁꯔꯨꯛꯁꯤꯡ ꯌꯥꯎꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯊꯨꯝ ꯑꯃꯗꯤ ꯆꯤꯅꯤꯕꯨ ꯏꯁꯤꯡꯗ ꯌꯥꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ORSꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ ꯌꯨꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕ ꯄꯥꯝꯕꯩ ꯑꯁꯤ ꯂꯩꯔꯕꯁꯨ ꯗꯥꯏꯔꯤꯌꯥꯅ ꯑꯉꯥꯡ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ORSꯀꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤꯅ ꯁꯤꯕꯒꯤ ꯆꯥꯡ ꯑꯗꯨꯃꯛ ꯋꯥꯡꯕꯅ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯂꯥꯏ 18ꯅ ꯂꯥꯛꯄꯗ ORS ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ORS ꯋꯤꯛ ꯄꯥꯡꯊꯣꯛꯇꯨꯅ ORS ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯑꯃꯗꯤ ꯀꯔꯝꯅ ꯑꯉꯥꯡꯁꯤꯡꯗ ꯄꯤꯊꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯦꯋꯥꯔꯅꯦꯁ ꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ORSꯀꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯤ ꯏꯟꯗꯤꯖꯤꯅꯁ ꯐꯣꯛꯇꯦꯜꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯛꯁꯣꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ SCERTꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯟड ꯄꯕ꯭ꯂꯤꯀꯦꯁꯟ ꯑꯣꯐ ꯑꯦ ꯀꯂꯦꯛꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯏꯟꯗꯤꯖꯤꯅꯁ ꯐꯣꯛꯇꯦꯜ ꯍꯥꯏꯕꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ SCERTꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯧꯔꯝ ꯑꯁꯤꯗ SCERTꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ KS ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯋꯥꯍꯧ ꯊꯝꯈꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯔꯤꯇꯤꯌꯔ ꯄ꯭ꯔꯣꯐꯦꯁꯔ W ꯅꯕꯀꯨꯃꯥꯔꯅ ꯆꯤꯌꯔꯄꯔꯁꯟ ꯂꯣꯏꯅꯅ ꯗꯣꯛꯇꯔ KS ꯁꯃꯨꯉꯧ ꯄ꯭ꯔꯣꯐꯦꯁꯔ CS ꯔꯥꯖꯀꯦꯇꯟ ꯆꯥꯎꯕ ꯀꯥꯝꯁꯣꯟ ꯊꯥꯡꯃꯩ ꯌꯥꯏꯅꯥꯎ ꯂꯨꯡꯍꯣꯔ ꯑꯃꯁꯨꯡ ꯃꯦꯘꯆꯟꯗ꯭ꯔ ꯀꯣꯡꯕꯝꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ SCERTꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯥꯏꯠ ꯁꯦꯟꯇꯔ 8ꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯅ ꯔꯤꯚꯤꯌꯨ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯔꯛꯁꯣꯞ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯅ ꯄꯥꯟꯕ ꯁ꯭ꯀꯨꯜ ꯇꯦꯛꯁ ꯕꯨꯛ ꯁꯦꯝꯕꯗ ꯁꯣꯔꯁ ꯕꯨꯛ ꯑꯃ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯅꯕ ꯃꯅꯤꯄꯨꯔꯤ ꯏꯟꯗꯤꯖꯤꯅꯁ ꯐꯣꯛꯇꯦꯜ ꯀꯂꯦꯛꯁꯟ ꯑꯃ ꯁꯦꯝꯕꯁꯤꯅꯤ ꯃꯁꯤꯗ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯃꯈꯜ ꯀꯌꯥꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯈꯣꯝꯒꯠꯂꯒ ꯌꯧꯍꯟꯒꯅꯤ ꯍꯥꯏꯔꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯀꯟꯅꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯇꯉꯥꯏꯐꯗꯦ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯕ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯅ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯁꯣꯛꯍꯟꯒꯗꯕꯒꯤꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯅꯅꯕ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯇꯉꯥꯏꯐꯗꯦ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯅ ꯍꯩꯔꯣꯛꯇ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯀ꯭ꯂꯕꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ ꯔꯤꯁꯥꯏꯀꯜ ꯇꯧꯅꯕ ꯑꯁꯣꯛ ꯇ꯭ꯔꯦꯗꯔꯁꯇ ꯄꯤꯗꯨꯅ ꯁꯦꯜ ꯑꯣꯟꯊꯣꯛꯄꯒꯤ ꯈꯣꯡꯊꯥꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯉꯁꯤꯁꯨ 32ꯔꯛ ꯁꯨꯕ ꯑꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯑꯁꯣꯛ ꯇ꯭ꯔꯦꯗꯔꯁꯇ ꯄꯤꯗꯨꯅ ꯁꯦꯜ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯏꯀꯣ ꯅꯦꯠꯋꯥꯔꯛ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁ ꯌꯥꯎꯅ ꯑꯇꯩ ꯋꯦꯁꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯄꯣꯂꯨꯁꯟ ꯍꯟꯊꯍꯟꯅꯕ ꯂꯣꯏꯅꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯀꯟꯅꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯨ ꯅꯥꯟꯅ ꯊꯝꯗꯨꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯃꯤꯟꯅꯗꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ
ꯂꯥꯡꯊꯣꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯟꯅꯅꯕ ꯀꯥꯟꯅꯕ ꯍꯤꯔꯝꯗ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯤꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯍꯦꯟꯅ ꯃꯣꯠꯁꯤꯟꯍꯟꯗꯨꯅ ꯃꯤꯑꯣꯏꯕ ꯈꯛ ꯅꯠꯇꯅ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯔꯣꯝꯗ ꯄ꯭ꯂꯥꯁꯇꯤꯛ ꯋꯦꯁꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯄꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨ ꯑꯁꯤꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯈꯤꯗꯨꯅ ꯀꯦꯟꯁꯔ ꯈꯛꯇ ꯅꯠꯇꯅ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯅꯥꯍꯜꯂꯛꯄꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯡꯕ ꯑꯣꯏꯔꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕꯤꯔ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯊꯧ ꯇꯥꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯑꯃꯣꯠꯄ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒ꯭ꯔꯦꯒꯦꯁꯟ ꯇꯧꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯁꯤꯒ꯭ꯔꯦꯒꯦꯁꯟ ꯇꯧꯗ꯭ꯔꯕꯗꯤ ꯗꯝ ꯁꯥꯏꯠꯇ ꯆꯠꯈꯤꯒꯅꯤ ꯃꯗꯨꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯇꯤꯟꯈꯤꯗꯨꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯑꯣꯏꯔꯛꯀꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯄꯣꯂꯨꯁꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯤꯡꯅꯕ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀ꯭ꯔꯣ ꯄ꯭ꯂꯥꯁꯇꯤꯛ ꯃꯣꯅꯣꯄ꯭ꯂꯥꯁꯇꯤꯛ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯄꯤꯔꯛꯀꯗꯕ ꯀꯌꯥ ꯑꯁꯤ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯕꯗ ꯂꯨ ꯅꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯔꯤꯁꯥꯏꯀꯜ ꯇꯧꯗꯨꯅ ꯁꯦꯜ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯒ ꯃꯥꯂꯦꯝ ꯑꯁꯤ ꯀꯟꯕꯗ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯇꯦꯟꯗꯟ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ